ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ, ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯍꯩꯕꯤ ꯑꯩꯅ ꯑꯆꯥꯔ ꯁꯦꯝꯅꯕꯒꯤ ꯊꯝꯖꯈꯤꯕꯗꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯄꯩꯌꯥꯗ ꯂꯦꯡꯉꯒ ꯑꯩꯅ ꯊꯝꯃꯤꯕ ꯍꯩꯕꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯑꯆꯥꯔ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯊꯝꯃꯒ, ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯎꯟꯁꯦ ꯈꯨꯏꯖꯤꯜꯂꯛꯑꯀꯥꯟꯗꯗꯤ, ꯃꯀꯨꯁꯦ ꯈꯨꯏꯖꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯑꯆꯥꯔ ꯁꯦꯝꯕꯗ ꯃꯥꯒꯤ ꯃꯍꯥꯎ ꯀꯥꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯁ꯭ꯇꯦꯞꯇꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ꯫ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ, ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯈ꯭ꯔꯕ ꯍꯩꯕꯤꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯐꯧꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯍꯩꯕꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯔꯨ ꯃꯄꯥꯗꯨꯗ ꯑꯗꯨꯝ ꯁꯦꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯅ ꯁꯦꯠ ꯁꯦꯒꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕꯤꯔꯅꯤ ꯐꯖꯅ꯫ ꯁꯦꯒꯥꯏ ꯂꯣꯏꯔꯒ ꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯒꯦ, ꯃꯌꯥꯝꯒꯤ ꯃꯇꯝ ꯂꯧꯗꯅꯕ꯫ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯦ ꯏꯁꯥꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯔꯣꯛ ꯈꯔ ꯌꯥꯎꯔꯒꯗꯤ ꯍꯌꯦꯡ ꯆꯥꯛꯀꯨꯝꯕ ꯇꯣꯛꯂꯛꯑꯒ ꯎꯝꯕꯗ ꯃꯍꯥꯎ ꯈꯔ ꯀꯥꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒ, ꯌꯥꯝ ꯂꯥꯏꯕꯅꯤ, ꯃꯍꯥꯎꯁꯤꯅ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯗꯨꯅꯤ꯫ ꯁꯤꯒꯤ ꯄꯦꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥꯕ ꯈꯤꯇꯪ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯩꯖꯟꯕꯤꯔꯅꯤ꯫ ꯍꯩꯖꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯣꯠꯈꯥꯏꯔꯒ ꯊꯝꯕꯤꯔꯅꯤ꯫ ꯑꯩ ꯑꯁꯤ ꯑꯋꯥꯠꯄꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯈꯤꯒꯦ, ꯃꯌꯥꯝꯒꯤ ꯃꯇꯝ ꯏꯂꯧ ꯂꯧꯗꯅꯕ ꯑꯩ ꯁꯦꯝꯖꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯣꯠꯁꯤꯜꯂꯒ ꯁꯤ ꯑꯋꯥꯠꯄꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯤꯒ ꯆꯥꯁꯟꯅꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯁꯤꯁꯦ, ꯍꯥꯏꯗꯤ 24 ꯑꯋꯥꯔꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯃꯨꯛ ꯇꯤꯡꯉꯒ ꯍꯥꯏꯇꯥꯔꯦ, ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯃꯩꯁꯤꯗ ꯇꯤꯡꯉꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯐꯧꯗꯣꯛꯑꯅꯤ꯫ ꯁꯤ ꯐꯧꯗꯣꯛꯄꯁꯦ ꯄ꯭ꯂꯦꯠꯀꯨꯝꯕꯗ ꯗꯥꯏꯔꯦꯛ ꯇꯧꯕꯁꯦ ꯁꯝꯇꯥꯏꯝꯁ ꯁꯤꯗ ꯆꯨꯁꯟꯕ ꯌꯥꯎꯕꯅꯤ, ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯔꯒ꯫ ꯑꯗꯨꯅ ꯄꯦꯄꯔ ꯄ꯭ꯂꯦꯠꯁꯦ ꯂꯧꯔꯒ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯐꯧꯕꯤꯔꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯂꯥꯁꯀꯤ ꯐꯤꯅꯤꯁꯤꯡ ꯄ꯭ꯔꯗꯛꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯅꯣꯁꯤꯗ ꯍꯥꯜꯂꯒ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯝ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄ ꯀꯩꯀꯥꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯍꯩꯕꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ, ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯒꯗꯤ ꯀꯨꯏꯅ ꯂꯤꯔꯒ ꯆꯥꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯁꯨ ꯇꯧꯕꯤꯅꯕ ꯏꯔꯩꯆꯥꯁꯤꯡꯗ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯏꯔꯩꯆꯥꯁꯤꯡ꯫